ꯃꯃꯤ ꯇꯤꯚꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯇ ꯑꯩ ꯀꯣꯡꯕ꯭ꯔꯥꯏ ꯂꯥꯛꯄꯝ ꯒꯪꯒꯥꯔꯥꯅꯤꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯩꯒꯤ ꯁꯩꯔꯦꯡꯒꯤ ꯃꯃꯤꯡ ꯗꯤꯁꯦꯝꯕꯔ 12ꯅ ꯂꯥꯛꯄꯗ꯫ ꯂꯥꯛꯂꯦ ꯉꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯆꯩꯊꯥ 12 ꯅꯨꯄꯤ ꯂꯥꯟ ꯃꯥꯂꯦꯝꯗ ꯐꯥꯎꯔꯤꯕ ꯅꯨꯄꯤ ꯂꯥꯟ ꯅꯤꯡꯁꯤꯡꯂꯤ ꯉꯁꯤꯁꯨ ꯊꯧꯅꯥ ꯐꯕꯤ ꯃꯇꯤꯡ ꯂꯩꯕꯤ ꯏꯃꯥꯁꯤꯡ ꯁꯥꯍꯦꯕꯀꯤ ꯃꯥꯌꯣꯛꯇ ꯏꯔꯩꯕꯥꯛꯀꯤꯗꯃꯛꯇ ꯈꯥꯡꯆꯦꯠ ꯃꯆꯤ ꯂꯥꯡꯗꯨꯅ ꯅꯣꯡꯃꯩꯒꯤ ꯃꯃꯥꯡꯗ ꯁꯪꯒꯤꯟꯒꯤ ꯆꯤꯟꯗꯣꯟꯗ ꯊꯕꯥꯛ ꯂꯣꯡꯅ ꯌꯥꯈꯤꯕꯤ ꯂꯥꯎꯈꯤꯕꯗꯣ ꯈꯣꯜꯂꯥꯎ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯄꯥꯟꯗ ꯊꯥꯈꯤꯕ ꯌꯥꯔꯣꯏ ꯆꯦꯡ ꯃꯃꯜ ꯍꯦꯟꯕ ꯌꯥꯔꯣꯏ ꯑꯩꯈꯣꯏꯒꯤ ꯆꯦꯡ ꯃꯄꯥꯟꯗ ꯊꯥꯈꯤꯕ ꯌꯥꯔꯣꯏ ꯆꯦꯡ ꯃꯃꯜ ꯍꯦꯟꯕ ꯌꯥꯔꯣꯏ ꯂꯥꯛꯂꯕꯗ ꯗꯤꯁꯦꯝꯕꯔ 12ꯅ ꯉꯁꯤꯁꯨ ꯇꯥꯔꯛꯂꯤ ꯈꯣꯟꯖꯦꯜꯗꯣ ꯃꯅꯤꯄꯨꯔ ꯀꯧꯕꯤ ꯏꯃꯥꯋꯣ ꯆꯤꯡꯃꯤ ꯇꯝꯃꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯑꯩꯈꯣꯏ ꯄꯨꯝꯕꯕꯨ ꯅꯥꯎꯌꯣꯛꯂꯤꯕꯤ ꯃꯤꯌꯣꯛ ꯃꯤꯆꯥꯟ ꯐꯕꯤ ꯑꯆꯥꯟ ꯃꯤꯔꯥꯏ ꯅꯥꯏꯗꯕꯤ ꯅꯣꯛꯂꯤꯕꯔꯥ ꯉꯁꯤ ꯌꯦꯡꯂꯤꯕꯔꯥ ꯀꯨꯝꯃꯩ ꯅꯆꯥ ꯃꯌꯥꯝ ꯑꯁꯤꯒꯤ ꯃꯤꯌꯣꯠ ꯃꯤꯅꯩꯗ ꯍꯥꯔꯕ ꯑꯃꯝꯕꯅ ꯀꯨꯞꯁꯤꯜꯂꯛꯂꯤꯕ ꯂꯩꯀꯥꯡ ꯆꯥꯔ ꯁꯪꯂꯦꯟꯁꯦ ꯇꯨꯒꯗꯧꯔꯦ ꯆꯦꯛꯁꯤꯟꯁꯤ ꯃꯩꯍꯧ ꯂꯥꯡꯄꯣꯛꯇꯩ ꯀꯜꯍꯧꯁꯤ ꯄꯂꯦꯝ ꯅꯪꯅ ꯀꯧꯕꯤꯌꯨ ꯑꯗꯨꯉꯩꯒꯤ ꯏꯆꯪ ꯊꯧꯕꯤ ꯊꯧꯅꯥ ꯐꯕꯤ ꯏꯃꯥꯁꯤꯡ ꯉꯁꯤ ꯑꯃꯨꯛ ꯂꯥꯡꯑꯣꯟꯕꯤꯔꯣ ꯑꯅꯧꯕ ꯆꯛ ꯑꯁꯤꯗ ꯑꯅꯧꯕ ꯂꯥꯡꯑꯣꯟ ꯂꯥꯛꯇꯨꯅ ꯄꯤꯕꯤꯔꯔꯣ ꯄꯥꯡꯒꯜ ꯍꯥꯞꯄꯤꯔꯔꯣ ꯊꯧꯅꯥ ꯄꯥꯡꯗ꯭ꯔꯕꯤ ꯅꯃꯣꯝ ꯑꯩꯈꯣꯏꯗ ꯑꯩꯒꯤ ꯑꯍꯥꯟꯕ ꯁꯩꯔꯦꯡ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯁꯩꯔꯦꯡ ꯃꯤꯔꯥꯡ 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 ꯌꯥꯝꯅ ꯊꯨꯖꯤꯜꯂꯦ ꯃꯍꯨꯝ ꯌꯥꯝꯅ ꯁꯥꯖꯤꯜꯂꯦ ꯀꯟꯊꯣꯛꯎ ꯁꯤꯠꯇꯣꯛꯎ ꯃꯤꯔꯥꯡꯅ ꯊꯨꯔꯕꯗꯤ ꯂꯥꯏꯔ ꯇꯥꯟꯕꯅꯤ ꯐꯅꯁꯨ ꯀꯟꯊꯣꯛꯏ ꯂꯥꯏꯃꯁꯨ ꯁꯤꯠꯇꯣꯛꯏ ꯍꯦꯛꯇ ꯁꯥꯖꯤꯜꯂꯛꯏ ꯃꯤꯔꯥꯡ ꯃꯍꯨꯝꯁꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯁꯥꯖꯤꯜꯂꯛꯀꯅꯤ ꯃꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯅꯤ ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯦ ꯃꯤꯗꯤ ꯑꯍꯤꯡ ꯇꯨꯝꯗꯕꯅꯤ ꯍꯣꯠꯅꯕ ꯀꯟꯈ꯭ꯔꯕꯅꯤ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯦ ꯑꯩꯈꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯅꯨꯃꯤꯠꯇ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯃꯨꯛ ꯊꯥ ꯑꯃꯗ ꯑꯃꯨꯔꯛ ꯆꯌꯣꯜ ꯑꯃꯗ ꯑꯃꯨꯛ ꯑꯁꯨꯝꯅ ꯁꯦꯡꯗꯣꯛꯄ ꯁꯤꯠꯄꯗꯨꯅꯗꯤ ꯃꯤꯔꯥꯡꯅ ꯆꯌꯣꯜ ꯁꯥꯔꯛꯂꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯌꯦꯡꯁꯟꯁꯤ ꯑꯌꯨꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯅꯨꯃꯤꯗꯥꯡꯒꯤ ꯁꯦꯡꯗꯣꯛꯁꯤ ꯃꯤꯅ ꯆꯪꯂꯛꯇꯅꯕ ꯃꯤꯔꯥꯡ ꯊꯨꯔꯛꯇꯅꯕ ꯂꯣꯏꯖꯔꯦ꯫